Police na fazan kiba khungapa manga thador uhaiduna Manipur Tampaki Police Station khudingmakta mioi listing na ekhoi busu phaviro haiduna thomzen kre police na tear gas cell mog bomb kaptuna tankhaina ba hona bada mioi 12 henna sokle Rapid Action Force ki kangbuna numidang da kwada yum da sangduna tear gas cell kapsen kre nupi sing furam le Langol da Central Security Force sing na numidang da may muthat halle nupi angang sing mapan thokpa kinare Security Force lokthok pikro haina lenga ki puning chingshilakle North East window na sandok sa riba numidang ipaw miyang tabiriba singbu chan MAIBAM na kurumjari hausik paw sandok na pizari Manipur Police na fazan kiba khungapa volunteer manga condition amata yaudana thadok uhaiduna makhal kayagi khongjang sangsilaba matung numit ini Manipur bomba ban tawkraba fawda thadorak tabadagi ngasi nungtildagi amok miyam busu faviro khungakpada miyam su yawi haiduna Manipur Tampaki district khudingmakta leiba police station pumna makta myo lising na thomzen kre amukta ukidriba maongda khongjang sangsin kiba miyamga police ka yamna kanamugna kre nupi yauna yamdrabada myo 12 hena asokapan nangkre Panba yabadi ngarang numidang wairam MAIBAM Lekai Community Hall da All Langtabal Kendra Clubs Coordinating Committee, All Langtabal Kendra Mairapabi Coordinating Committee, All Kongbarod United Clubs Organization, Kurau Makong United Club, Sagolban Apunba Luf, Kurai Ahongay Thangzam Lekai Club Amasung, Mairapabi gi mihut sing yauna apunba mifam ama famduna ngasige khongjang asi changsin na ba waref laukibani, loina na miyam da khongjang asi changsin na ba appeal tawkibani, ngasige khongjang sing aduda masing tingamdana yamlaba nupi amasung nupa singbu police station singi manak naksilakta ba magi police team sing amade rapid action force ki kangbu singna tear gas cell amade mob bomb kaptuna tankhai na ba honake langthabal thongzu amade singjamai AC singi masing yamlaba miyamna kwada leiba singjamai police station da thomsil lakpada hana deploy tawduna leiraba police ki achopa team amade RAF personnel singna tear gas cell amade mob bomb round kaya kaptuna tankhai bada miyoy kaya asokapan nangba yakre Ngasi nungtil pung ama minute kunlom chatpa aduai dagi masing yamdaba nupi amadi nupa protesters singna haunaruba naidana maikai mari dagi singjamai police station tamna thomzil laktuna aikhoi su khungak pa yawi aikhoi busu phaviro haiba banner paiduna changsilake miyamga police ka akanma moongda mugnarak padagi miyam adubu tankhaina ba police na tear gas cell amadi mob bomb round kaya kaptuna tankhai ba haurake marak aduda nupa protester amana penda bowa from phongdokladuna makhoi busu phaviro imaleba ki damak siba ki de Singdana free thaba tamdana karino tauribase miyam ngauchet dare makhoi busu hatok piro haike khongjang aduda yaukiba mairapaibi amanasu RAF na maidai nupi mairapaibi singda khut tharaklaba si fawda leidiba state force sing asina ngakpi gadra hairaga mairapaibi leiba mafamda changsilaktuna gate nam khairaga nongmena em tawba si thamoi sokna nuaite haike police na tear gas amadi mob bomb kaptuna talakpa marakda nupa protesters singna maikai kayadagi nung amadi nauri paiduna police tamna kapsilakpadagi Tankai na ba honabada police team ngayhak awaba mayok nake adubu kona irang adu tamna laksinduna nemthake इसको पकड़ना ले बाकी दंगे दे शिव की दे आई पेन दे आई ngasi mo पेन दे थामरी है न तो कोई इरांग सिदा बजा कोई हिंगम लेत्रे बजा कोई हाथु पिरो कोई शिवम हाथ बद की दे सिंगना फ्री हाथु को तमना करी कोई नो तो इसे आई कोई नोक्चन रे ngasi nokte रे करी की मुतरो इमाले मुता सिंग जु तप चपंगते तपा करे ले जब कोई सु मतिंग पांग दो सु Force man, I could some husband be there to pump to this world. Sena, see what you dress up. Say, shoot me, we should know me, I'm like the woman, I'm able to call over there. Punara Hala to put them to the television, get up with Kale, walk on the chain, like I do. People to go to the They put the polite by the image I do the appellation post and I'm making fee made up of the Tare. Tare labor is there posting and I figure the Harga. Macoy and I say, I should made up by this, made up by the labor over there. Macoy, Macon, no way, Tamaka Salaga. When I said, get on that, get on Harrison, get over the Tamu, I don't think like it. I couldn't do Mamma will be like that. I do money never. No, members like a Suka, no, I don't have a too much labor.
खितानी मैं परा मैं हनिंगे मैं मंगना समय तो कना की ऑर्डर मैं तौरी सा मैं नगसी तौरी कना की जरा मैं ऑर्डर मैं तौरी सा नला की छिंदरे का तो मैं नुआ के मतना सुम्मा जे तो ना फसा तार का को अखोजु मामा मोय न सिबा तो के की रोय मैं की नसरा मैं की करेक्टर ngasi दगी सब सान खन मैं जे मोंग म तौरी Porongpat Police Station manangta kongba wangkai nongaibong kurai lamlong na chingba maikay kaya dagi lakba nupi na henba miyo listing kaya na nungtil pung anigi adwaida thomzilaki maru oina nupi singna Police Station manangta lambida aikoi busu faviro aikoi busu hatpiro haiduna hipsinduna laike makoi bu thangdok na ba honabada nupi police personnel sing awaba oike police na naksilakta na ba hana warning pirabasu miyam na sum henjilakpadagi tear gas cell amadi mob bomb round kaya kaptuna tankai na ba honaki Miyam maragtagi su police tamna nung langsilakpa yauke mukna ba aduda mayra paibi khara asokapan nangke asokpa singh Jennings Hospital da pukhatuna lainki hari ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯊꯥꯈꯤꯕ ꯃꯤꯁꯤꯡꯗꯨꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯀꯠ ꯂꯩꯀꯠ ꯇꯧꯕ ꯂꯥꯛꯇꯅ ꯑꯊꯧꯕꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯈꯔ ꯐꯥꯔꯒꯅ ꯇꯦꯔꯣꯔꯤꯖꯝꯒꯤ ꯑꯦꯛ ꯍꯦꯛꯇ ꯄꯥꯟꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒ ꯐꯥꯈ꯭ꯔꯤꯕ ꯃꯤꯗꯨꯒ ꯐꯥꯍꯧꯗꯕ ꯃꯌꯥꯝꯁꯤꯒ ꯑꯩꯈꯣꯏꯒ ꯈꯦꯠꯅꯕ ꯂꯩꯇꯦꯕ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯐꯥꯕꯤꯌꯣꯕ ꯑꯗꯨꯒ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯂꯩꯔꯀꯥꯟꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪꯁꯦ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯂꯤꯗꯔꯁꯤꯡꯅ ꯍꯥꯟꯅ ꯀꯩꯗꯧꯕꯩ ꯍꯥꯏꯕꯤꯗꯕꯅꯣꯕ ꯂꯤꯗꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯑꯁꯦꯡꯕ ꯋꯥꯗꯣ ꯃꯌꯥꯝꯗ ꯉꯥꯡꯕꯤꯌꯣꯕ ꯃꯌꯥꯝꯅ ꯇꯥꯅꯤꯡꯗꯕ ꯋꯥ ꯑꯣꯏꯔꯒꯁꯨ ꯅꯣꯏ ꯈꯨꯠꯂꯥꯏ ꯄꯥꯏꯒꯅꯨ ꯅꯣꯏ ꯐꯥꯔꯛꯀꯅꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯉꯥꯛꯀꯅꯤꯅ ꯆꯣꯡꯊꯣꯛꯄꯤꯔꯝꯃꯣ ꯆꯣꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯂꯣꯠꯂꯦ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯆꯪꯗꯅꯅꯤ ꯃꯅꯤꯄꯨꯔꯒꯤ ꯉꯁꯤ ꯍꯧꯖꯤꯛ ꯀꯟꯅꯕ ꯍꯣꯠꯅꯔꯤꯁꯦ ꯑꯗꯨꯒ ꯊꯧꯅꯥ ꯐꯕ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯔꯤꯕ ꯃꯤꯁꯤꯡꯗꯨꯗ ꯃꯣꯏꯅ ꯇꯦꯔꯣꯔꯤꯖꯝ ꯑꯦꯛ ꯀꯩꯗꯧꯕꯩ ꯄꯥꯟꯗꯣꯏꯅꯣꯕ ꯑꯔꯨꯕ ꯑꯦꯛ ꯉꯥꯛꯇꯅꯦ ꯄꯥꯜꯂꯤꯁꯦ ꯅꯣꯟ ꯕꯦꯂꯦꯕꯜ ꯑꯣꯏꯕ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯄꯥꯜꯂꯒ ꯃꯣꯏꯗꯣ ꯐꯥꯖꯤꯜꯂ ꯊꯝꯃꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯁꯤꯗꯤ ꯑꯩꯈꯣꯏ पुलिस ताइनगे है नते प्रजा मसेन अखोई मसेन हाटनजे है नते मैतै मसेन की असोइब गांथोंनजे है नते अखोइना लाइसिदी हवाई हक्चांग यावना लेबाकी दमक सुंथोइब मीदो फाजनबदो अदु यानिंगदे है मोय फाजनलगदी अखोइ लैरिबा मयामजे अखोइ अमतनेबा अखोइसु लोइन फाबियोबा मणिपुर की लेकाई लेकाई की लैरिबा नाहा मयाम लेबाकी दमक अखोइ की थवाई हक्चांग यावना चेनबीरिबा मयामसे सि लोइनमक फाबियोबा अदुना अखोइ अनकंडीशनल ओइना विलेज वॉलंटियर्स मयामदो थादोपिरगदमनि अदु अथुबदा थादोपिरगदि ngasi changjalaiba khongjangje sigi makha taba manipur gi jaga khudimakdagi changjallakpada leiriba laingaksina leiriba home department adugi complete daita logodabni haije koi haijani
Imphal East District Police की SP KSS Sivakantana Luchingba Team Amana Porampat Crossing की माइकई मरीदा फमजिंदुना लेरिबा यामलबा मियोइसिंग मफम चाना फमनबा मेगाफोन पाइजना लाउकी मियामना लाउ खोंगदुना पुलिस की मथक्ता चेरकपा याउकी पुलिस की टीम अदुना टेरगिया सेल कया कापतुना मियाम तनखाइकी पुलिसना टेरगिया सेल कया कापसिनबदा मनाक नकपदा लेबा युम अमगी थोंगनाउदा पांदुना थोंगनाउ काइदुना लका मनुंगदा तासिनबदगी का अदुदा लेबा मियोइसिंग अवाबा फिबमदा ngaiak लेखी हैरी मरक सिदा फजन की मियोइ मंगा थादोक्ट्रिबा फाबा इमासिंग मफम अदुदगी हल्लोइ हाइदुना लंबीदा फमजिंदुना लेकी फिबम असिगी मतंगदा एकोगी स्टाफ रिपोर्टर नोंथोंबम कुमारदगी पौदम अमा लौबिसी अगर लेजरीबा मफम अछि पुरबा कोचिंग की मफम अमदनी तो हौखिबा थासिगी तांग 13 निचम मंगा अखोगी पुलिस किंग फाजन गिबा दु थादरोकदबदी हाइदुना मकै मकयादगी इमाजिन लेपा लेतना मफम अछि चंगजनदुना अथिबा मतमदा मखोय थादोपुरौ मखोय थादरोकदबा तारबदी अखोय बुजु फाजन बिरो अत्रबदी अखोय मफमदगी हलो हाबा इमा मयम मा अखोय भबदे लाखिना लेरी मणिपुर लंगांगना मखाताना करी तरोकदगे अमदी करी कंथांग लखलकदगे हाबा हौजिबाबदी खंबगमद्री मतांग असिदा अदमजरीबा वीडियो जर्नलिस्ट अमजिकलोना कुमार थमम newtv क़्वाकैꯊꯦꯜ पुलिस आउटपोस्ट क़्वाकैꯊꯦꯜ एरिया की मसिंग यामदबा मैरा पाइबी सिंगना मखोय बुसु फाविरो हाइना थोमजिनख्रे हाइंगांग पुलिस स्टेशन ममांगदसु नुपी सिंगना थोमजिनजुना कोर्ट अरेस्ट की खोंजंग संगसिनबदा पुलिसना टेरगिया सेल अमदी मोबोम कापतुना तनखाइकी विष्णुपुर डिस्ट्रिक्ट मणिपुर पुलिस फजन की खुनगापा मियोइ मंगा कंडीशन याउदना थादरको हाइबा खोंजंगी मखा चथरकपा ओइना नंबोल पुलिस स्टेशन दा नंबोल एरिया की मैरा पाइबी चाकयाना फजन की वॉलंटियर सिंह थादरकट्रबदी मखोइबुसु फजन बिरो हाइना थोमजिनख्रे ngasiगी खोंजंग अदुदा सरुक याकिबा एल प्रेमिलाना हाइकिबदा था असिगी तरा तरुकता पुलिस फजन की मियोइ मंगा अदु थादरकट्रबदी पुलिस स्टेशन असिदगी हल्लरोइ खुनगाकलिबा इचा सिंगबु फजनदुना थमलगा ममा ओइबी सिंगना करमना लैथोकनी चुरचानपुर फोन खुलाई पायरगा रैली चटखिबदना फाबा ngamdraga मैतेबुना करिगी फारिबनो हाइना हंखी कोई दमकतनी इरमदम दमकतने ना मखत खुलाई पाइरगा दुम मचोक थोकचरी बेचा सिंग दो करिगी दमता मखोइने फाजिलगा थंबिरिबनो हाइबा वहांगासे अखोइ तत्तना मणिपुर की लेबा गुंबा स्टेशन खुदिमक्ता पुलिस स्टेशन खुदिमक्ता अमदी सिक्युरिटी खुदिमक्ता अखोइ थमजनिंगी लोइनना अखोइना ngasi लक्चरिबासे करिगुंबा चोचामपुरदा मखत खुलाई पाइरगा लेली कया अमा चखिबा मतमददी अदुगुंबा लो सिंगा दो कदा वाइदा थंबिगे हाइबा अखोइगी तंपाक लमसिदा खक्ता अखोइगी लोसि चनगदरा करिगी दमक्ता अखोइगी समजमजबा इरमदम ngaknanabi damta chachariba मखोइबुदी अखोइ फाबिगनी ना अखोइ फाजिलगा चोचामपुर तौबीब मैम करीनो यंशनबू बिशेंपुर डिस्ट्रिक्ट की पुलिस स्टेशन खुदिमक्ता इरमदम इरमदम पनगापी चचरीब इचा मंगा फाखीबदो कंडीशन थादोक्तब तारगदी मखोइगी महुत सिलगा लोइनमक फाबियु हाइना चंगबा खोंजंगनी खोंचनी अदुना मरम ओइदना चलिब खोंचलसे असी खक्ता नतना अतोपा एजुकेशन कया मखल कयागी चथरकनी हाइना थमजरी
Yaripok Police Station Konba Yaripok ki anakpa amadi akoibada leiba khun kayagi masing yamlaba maira paibi singnasu ngasi nungtil ekoi pumna makpu sofabiro ekoi su khun ngakpa singni haduna Yaripok Police Station da Thomson Gray khongjang aduda saruk yakibi all Yaripok apunba imaluf ki General Secretary matau leibi maibam na hai kuki singna maitei da landarakliba asida lamdam asigi saktam kananaba honajariba khun ngakpa singbu fazinba haibasi yaningde ngasi foba furuf ani khatnaba asida Central State Force ani magna maite da landarakpada kuki amada faba punbagi pau tade nakal namata da yengba bijeng asi tobiganu haike akoy da laser basi maram di karigino akoy asi mass arrest akoy khuding mak khabiro haiba punbagi kholaw se galoina na akoy laser ni maram de akoy khonga ko volunteer til law sing phajin khraga hauji thaw thadorak tadana makoy gi mafam marang ama khang tadana leihaliba asugumba akoy bu ngak pi gani haidana chongthorari gi ta isili law sing Hadal leharaga ngasi pagoda tungtu laitana lehin bangam handringai ba marak sidai sa makoy buso mu hajin biraga hamjan biba selengak na akoy da sana biriba maung ngasi karino hai basi akoy achobo wahang ma oi kuki militant sing na akoy da phare nongmai kapsal la e bom kapsal la e hai ba khang na kana guba matan kuki militant sing amata phabang ngam dringa si pagoda State Force amasu Central Force ani magna hagat bangam dringai marak sidai sa akoy gi islilaw sing akoy bukul ngakpi na ba haidana akoy na hamjariba islilaw sing aduna pharaga ngaki sen bina bagita makto folok pesila usung phabira banina condition amata yawda thadorak riba phawba aikoi mass arrest tobiro haiduna akoi punamak punna phabilo haiba khongjang ama galoina na akoi Yaripok Police Station da akoi praja mayam galoina na laise Leisang Them apunba amadi thaudam gi maira paibi apunba dasu ngasi Leisang Them Police Outpost da mass arrest tobiro haiduna khongjang sangsinkre khongjang sangsinkiba singna phongdokibada ngasi torvung bangla amadi atai mafam kayada kuki singna khulai paijuna koichat chatliba sida mifami pun yaukhrabra center amadi State Force animakna karigidama kuki terrorist singbu kankhatlibano lengak amadi luchingba sing asigi thawong yaninde haina phongdoki ngak pajil naw sing khudakta Pachile naw sing kodakta Guru ngak pachile naw sing kodakta Natra bate koi mass arrest Mass arrest Mass arrest Mass arrest Nakpa volunteer sing phaba Nakpa volunteer sing phaba Visnupur District ki Moirang Police Station dasu Moirang amadi akoibagi miyam maru oina maira paibi singna khungngakpa manga condition amata yaudana thadorok haijuna Thomson Gray masing yamlaba nupi sing aduna Moirang Police Station gi gate ta thomzilakpada lekai amamomdagi nupi ani station manungda changhanduna OC amadi SDPO ga punna famin aduna far pamioi sing asigi matangda wari sanaki lakliba maira paibi singi maraktagi ima amana fakiba sing atubada thadorak naba haibada police na mifami pun tawrabadi logi oiba formality amal leibana hekta thadokpa yadaduna tawbani fariba singi matangda thiba yaba thiraga thadokpa yaradi adumak tuna thadorakani haina phongdoraki hairi hare haibdu loina paper da kai da loni yawo koi central agency loina khang raba athu si pose anu court ki through the thadok ragadi listener ta puta thadok pagam ne na hanu thadok tarse musu faram na tunda moina du na te moina pension police station da sin na le se koi smaina police station ma le police station command na pa Maina madui panda du mang thar changjara adu oitara gasu sarna masigi aset pathaja base pibirabani na if farigumba masi hayingi nisida thado pidaba taragadi aikoi kani amuk makha tapa harbi hena khongjang sikan sanchila gi sem sajari habadu sikoina masigi moyangi STP sa aikoi di STP omadi sa sigi makham su changjari Kumbi Maikegi masing yamlaba nupi singna Kumbi Police Station da Thomson duna khongjang sangsinkre Thomson lakliba miyambu police amadi Central Security Force singna lambi thatuna thinki tungda maira paibi khara police station da wari sananaba changhanke khongjang aduda saruk yakibi ima amana chatnariba kanglon se mapu pandaba michang mikhai naiba thawongni haiduna nungaitaba phongdoki leibak sida ekoi karamna hingani kanana ekoi bu ngapi senbigani hairaduna Manipur asi lo laitaba lamdam ama oire haina phongdoki
ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯛꯆꯤꯡ ꯑꯃꯁꯨꯡ ꯋꯥꯡꯉꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯕꯨꯁꯨ ꯐꯥꯕꯤꯔꯣ ꯍꯥꯏꯗꯨꯅ ꯅꯨꯄꯤꯁꯤꯡꯅ ꯊꯣꯝꯖꯤꯟꯈ꯭ꯔꯦ ꯀꯛꯆꯤꯡ ꯑꯄꯨꯟꯕ ꯏꯃꯥ ꯂꯨꯐꯀꯤ ꯂꯨꯆꯤꯡꯕꯤ ꯏꯃꯥ ꯌꯥꯡꯈꯩꯔꯣꯝꯅ ꯃꯈꯣꯏꯕꯨ ꯐꯥꯕꯤꯔꯣ ꯍꯥꯏꯅ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯣꯝꯖꯤꯟꯈꯤ ꯅꯨꯄꯤ ꯄꯨꯂꯤꯁ ꯌꯥꯎꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯊꯤꯡꯈꯤ ꯃꯤꯅꯤꯠ 10 ꯔꯣꯝ ꯃꯨꯛꯅꯔꯕ ꯇꯨꯡꯗ ꯄꯨꯂꯤꯁꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯇꯟꯈꯥꯏꯈꯤ ꯀꯛꯆꯤꯡ ꯑꯄꯨꯟꯕ ꯏꯃꯥ ꯂꯨꯐꯀꯤ ꯊꯧꯃꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯆꯠꯂꯤꯕ ꯆꯩ ꯑꯁꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯩꯇꯩꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯣꯠꯄꯒꯤ ꯊꯕꯛ ꯑꯁꯤ ꯈꯥꯡꯕꯗ ꯋꯥꯃꯟꯈ꯭ꯔꯦ ꯑꯁꯨꯛ ꯀꯨꯏꯔꯕ ꯏꯔꯥꯡ ꯑꯁꯤ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯇꯪꯗꯨ ꯂꯩꯇꯥꯅꯕ ꯍꯣꯠꯅꯕꯤꯗꯕ ꯑꯁꯤ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯉꯥꯛꯆꯔꯤꯕ ꯏꯆꯥꯁꯤꯡꯕꯨ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈꯤꯕ ꯑꯁꯤ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯐꯣꯡꯗꯣꯛꯈꯤ ꯋꯥꯡꯉꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯁꯨ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯀꯌꯥꯅ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈꯤꯕ ꯈꯨꯟ ꯉꯥꯛꯄ 5 ꯊꯥꯗꯣꯔꯛꯇ꯭ꯔꯕꯗꯤ ꯃꯈꯣꯏꯕꯨꯁꯨ ꯐꯥꯕꯤꯔꯣ ꯍꯥꯏꯅ ꯊꯣꯝꯖꯤꯜꯂꯛꯈꯤ ꯇꯨꯡꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯅ तनखाई हरी इसको पकड़ना वाले बाकी दम के शिव की दे Kagwada Rapid Action Force RAF personnel singna yum-yumda sangduna micham miyam kaya fu chaiba amadi imungda tear gas cell thawoina kapsinduna asokapan nanghalle hari May 3dagi hauduna thokliba irang asibu control townaba center na tharakiba RAF kangbuna irang asi laksinaba kanglon chumna thabak tawbagi mahuta atamnana micham miyambu hena sauhannabagi maongda tawfam thoktaba thabak kaya sathari hari ngasi numidang Kagwada leiba imung kharada RAF ki kangbuna changsinduna imungda leiba nupi angang yauna miyoy kaya fuba chebagi thabak chatharami hari ino amo koi tadan lerisi koi tiage sel kapak padate adu maji sina charana kapak thabak ta thawi koi sorom wadna maji koi makha da pak tharga leibani ta sina charana kapak ni na live plate si sina thare hai pot sina koi chap chap make laba kudam ni hadna koi miyam songbo piri makha da sumber repression ki ka han ba koi thabak sing se athu matam da koi state ki koi mari level authorities na athu matum da lakta bina koi praja myam na yamna kan bo khum thang ina tragedi koi hen ba khunjung kya santen ni haidra sumba wa su ba adugi bati ngoi sarasi ka pe sai ju khoi ngal lingai matam dai pukhaki bi jing ayam sarana farma ta dia gas farma te yaute ko sai ka bi myam je ai ma na la ko ne ba koi dai na ta la ko de ma ga wari sum thana le tu moi manga tu sanga ga jing ku ye ba ku re de nu jeng ka le tu gai bi ra me ai na char ma yaw di thadok biram mo na ma ku ma ru ma chang loi kan thala ga na tham bi ra me bi ma jo ai ge si da ta le min mai singa la min na aduga koi ise sunibla gi koi ima sai 100 sur bisi manung da thong lon da le jabne du repression force ki personnel kango singa koi thong se sini yum da kapsala koi saktam ne koi interview lo ri marak se da dum kapsala koi yum da ka da repression ki sumba ka ha ma tabak sina koi misam miyam kaya ama sok pa yaung re kano si yamna mathong huk ta tabak si koi state government na yeng da lebagi mohta action lokat pi haidra miyam na akan bo wakhom thangakli mai ba the di phaya da na de ki ni sokjan na de hite bene ba ada mayam ni song te ani ek to moi kun thani phu se te tang ni de imung da tanga mai ba na ba di mi bin des mai yeng ni ana pai mobile si pai ga moi na ka mai to ke na u yeng ni ada ga chi ni ki na kon pheng le ba do bi mi na kha o tang ko mai ma ku te ga moi ela ki ka nyom te thang ai di te ke wo ni nge ba ni loi tai hai ba aduga ma tere to na mama ba adai ma di mama ai pu ai ka nyok to re na ma di hai ba ai what means preparation for some with teaser do na mang mai sing halam na ko mai sing halam ai di ko wa adam phang adai ma khalau lau re ba ai da kai do gi na tin thok pa da ma mai to lau mama ai pu yam sai moi mai na hai di da na won da ka pi do ai di ke wi ni ai di yam sam na khalui ba adu di moi di electric shock ko wi ke ni do oi de Langolgi mafam singda amam athengbada nupi angang satok sasin tawba ngamdre haina 91 Maitai Langol apunba maira paibi lufki member soibam memchan haikre ngasi Manipur Press Club tapang thoki ba pawgi mifam amada wafam asi fongdokladuna memchan hai hauzik Langolgi akoibada leiriba Central Force singna makoina tawningbada tawduna leire numidang athengbada mai muthat kadabani haiduna miyamda kihan khanganduna mai muthat hanba asina amam athengbada nupi angang lambida satok sasin tawba ngamnadre haiki asida
नत्तना मैरा पाइबी सिंगना खुन ngaktuna leriba mafam singda janglaktuna karim kathainaba wafam kaya sijinnaba asi yaningde athuba matamda central force sing langol gi mafam singda gi lokthokadabani irang leitaba mafam da security thambagi kanaba leite irang kanma mafam singda oina thambiyu haiki kariguma central force sing langol dagi lokthokdaba tarabadi manipur da leriba CSO singa punduna akanba khongjang sangsilagani haina soibam memchana phongdoki misi minaju leibanate akoi gisida karigumba irang amta leite karigumba isuum chu leite akoi yam tapna ingna santi hoina langon che leijabane adubu central forcing lakpasi dagidi akoi kire mi paire akoi kijaba po haji langon areas da thaliba mai singje makoi na muthalu haga dap torga mai muthalanba amam atheng chatpa akoi se aki tu jungba po hanba adudagi hentoktana langon areas da moina tongba kusi torakose masigi tamta akoi mang langon da leidi praja 91 maite langon gi apunba maira paibi sing amadi praja singchina aki tu jungba polakpadi ngasi akoi tolakpani ngasi akoi tolai baje central forcing je atuba matamda akoi lokthokpa pame lokthok pikro lamoina thambi gi haragana irang toiba su sampu tangpokpi more je thabiro moi kai gi dongta langon na thambi no akoi langon thanti yune ingna chekna leiba pame aduga ha gilba isa manga ji kari gi damakta kari maran gi damakta phabano mafam khuding lan tawba matam dadi lam ngak pa mayam chena mang thau haina chenjal le haraga mang tha li isa sing do kari gi damakta phabi bano isa sing je phabi baje akoi yam nungai jade aduna pha gi isa sing je condition amte yaudana atuba matam da thadok piro Hairangoi thong maibam lekai de leiba Imphal West District ki manung chenba Imphal Police Station ki officer in charge OC oiriba Inspector Nongthombam Ingocha gi yumda ngasi nungthil masing yamlaba miyamda thomjin duna mai thage toramle amadi amang ata kaya thokal lamle hari ngasi nungthil Manipur tampa ki district singda leiba police station pumbada miyamna thomjin duna ekhoi bu sofabi ro haiduna khongjang sangsilingai cherakta masing yamlaba miyam Sangu amana thomjil laktuna OC Ingocha gi yum thugaibagi thabak chatharambani hari hauzik fawadi thodok aduga mari lenena mifami pungi paw leitri ngasi nungthil police station singda miyamna thomjin duna akanba khongjang sangsin kiba aduna maram oiraga hana Imphal East amasung West District anida ayuk pung 5 dagi numidang pung 9 fawba kongthok lamba curfew nungthil pung 5 da tension kibaga loinena matam kaktana amuk thamjin kre hiram asiga mari lenena Imphal East amasung West District district magistrate singna order amamam thoktuna essential services health PHED municipal official amadi staff power MSPDCL amasung MSPCL media school amasung college flight tongadaba amadi halakpa passenger sing amasung court ki natana ataidi curfew dagi komthok loi haina khangalakli Mapung fana khutlai paiba kuki militant singna mara lezadaba lambida gari tongduna chatpa miyoi singbu khamduna kian khanganba amadi Imphal Ukhrul Road fagat hanbagi thabak suriba miyoi singbu ki hanbagi thabak chathai haiduna tangkhul naga long TNL Ukhrul headquarters na akanba maongda condemn tawkre loina matungda amuk hanna asigumba aki akhang pibagi thabak chatharakanu haina warning pikre tangkhul community ki khwaidagi chawba luf TNL gi vice president RS Jolisana Thadrokba Cherol Amana Kuki militant singda Jackson Warol asi piraduna hai militant singna Tilhau kayarakta mibu sounding hanba amadi migi karimata khandaba maongda thabak tawraklabasu tangkhul naga community di khangduna lakpani asumaina aranba thabak tawraklaba fawda lamdam sida ing tapa fibam Kaihaningdabadagi yariba makai phathaduna lakpani hauzik Manipurda leiriba charangnaba fibam asida kayarak hanna khoisauna halaklabasu ingtapna leiriba tangkhul nagagi lamda asiguma miyamda apanba piba thawong singasi khudakta lepnaba haraduna TNL na khangalakli kariguma makoina hauza kaihorakpadagi pamdaba thodok sing thorakpa tarabadi madupumnamaki teksa kaihorakliba kangbuna pugadabani amadi makoi khaktana thorakpa thodok wathok singi responsibility pugadabani haina TNL gi vice president na makha tarakli Cherol asina hai Ukhrul Imphal Road ki paring da khundariba kuki khunja singna asigumba thodok sing asi haksina laugadabani amadi matungda asigumba thodok amuk hanna thokaloidabani natragadi khunja singsu sap manana tekjak pugadabani maram aduna khulai paiba militant sing natraga miyoi aman natraga khara natraga kangbu singna asigumba mathong huktaba thawong khudakta lepkadabani haina TNL na akanba section warol thamlakli
Protection and Preservation Committee Manipur PPCM Lamyanba Irawat Ningsing Thoram Observation Committee Lintok Amadi Manipur University Students Union Musuna Punna Sinduna Lamyanba Irawat na pamjaramba apunba Manipur amagi damak hauziki Manipur haiba isida nomagi eba khannan ninabagi thoram ama Manipur University ki Commerce Hall da pangthokre pangthokiba thoram aduda PPCM ki convener PH Nando Luwang Lintok ki convener 𝐶𝐄𝐲 Luwang Lintok ki co-convener 𝐾𝐜𝐯 Maitei 𝐌 𝐾𝐲 amati Musugi President T.S. Sonamanina Thoram adugi athoiba mithung sing oike MU gi hanagi Professor Naurem Joy Kumar amasung Kalamnes Guna Chandra Kaksing Tabamna Resource Person oina wangangki Thoram aduda Lamyanba Irawat Ningsing Thoram Observation Committee Lintoki co-convener 𝐾𝐲 Luwang na hai Manipur da underground makal ani lei makal ani adudi miyam gi oina maramdam gi damak thabak fazana tauba manaba khunai ama oina ba honabada ahing nungtul tumba chaba khangdana 𝐶𝐿 marakta yarektuna leliba underground ama ani subada miyangi mihut oina tholak lakanda mirot oina lot khraba makoina moibung khongdana thinaraba adugumlaba underground ni haike 𝐺𝐼 hai ngasi miyangi mafam asida Irawat na pamjaramba adugumlaba apunba khunai ama sakanaba honakiba aduda 1948 ki September 21 da thokiba Pungdong Bamgi Thaudok-tagi Lamyanba Hizam Irawat pu miro tahanke maki mathakta warrant thamki amade lauthoke maram aduna Manipur gi apunbagi sakta manaba khunai amagi damak honazaramba Lamyanbagi wakalon thabakta onthoknabagi wasak amade waref adu amatta oina lawminasi haike Manipur da underground makhan ani karam underground no har kanda leibak miyam gi oina majati gi oina thabak phajana tawrage manaba khunai ama thamnaba honabada ahing nungthin tumba chaba khangdana tumit kang marakta kakhoi marakta leliba naharon group ama aduga ani subadana miyam gi mihune na thogla kanda mirot oina lot khraba elected members sing oiraba miyam gi ni har ka chiraba tanja sida mokhoi bu thiba khangdaba moibung khongduna thinaraba adugumba underground ama aduni hojik underground ani gi khenabaje Manipur University Students Union gi Kanguga PPCM amsung Lintoka ngasi mafam asida sathariba People's Convention oiba Lamyanba Irawat na pamjaramba adugum lamba manaba khunai ama amadi hauziki apunba khunai ama oinana bohonaba amadi hauziki Manipur haiba People's Convention ama pangthoiba se 1948 ta khoigi Lamyanba Irawat na September gi tang kunga mathoi da mifam ama phama kanda madudagi underground ta khibagi adu ai swai gi jaga sidane haji khoin lakningi bo wafamdi matamdu da man underground tariba underground do Manipur government na matamdu da lerma government na moise underground ni outfit ni na koiti thi da maji phadu gi tawrobne ba adubu ngasi gi sahi kharagi matung sida di yamna telaba matam gi manung sida di akhoina mahapu mipam khuding mangna selu tawri ba masigum makhan gi underground se asibune ba aseng ba underground haise Manipur gi tongan mafam singdagi lakpa miyoi lising kayana sarug yaduna ngasi Thobal District ki Herok Part 2 ikop ningthau laibungda September 21 Black Day Manipur gi ning tamba mangkiba numit ki ningsing thoram pangthokre thoram adu pangthokpagi matangda organizing committee gi member ningthauza lanchana hai September kunma thoida miyam gi amadi Manipur State Assembly gi ayaba yaudana Silongda Manipur gi ningthaubu kauraga namfuda India da pulle haina masagi khujek pihanduna India da ekhoi gi lengak sinaki handak May 3 dagi Manipur da thokleba irang amadi September kunma thoida Manipur lokshin kibagi marak asibu amaba numit haina pangthokpa thoramni Manipur bu India na sublau lokshin kiba numit adudagi hauna ekhoigi ngamkhai ngakpa ngamlaktaba Bangladesh amadi Myanmar dagi kuki paite na chingba mitop kaya changlaktuna yalhomi singbu tanthoktuna makhoigi lam oina ba honarakpa yalhomi singbu masagi lamda lanjanaba more amasung Churchanpur dagi tanthorakpa kaya asi yengluraka ekhoi karida soikrabagi ekhoi right karino haiba khanabagi tanja adu lobani ngasigi mifamasi inau noba khongthang ama laknabagi ahobani haike Miyam loina asigi thogi ba wathok asigi mari nena wathok sing asigi kari gi damta tholak ti bano hai ti ba matamda asigi khwai gi chaw maru di September gi tang kunma thoida miyam ya ya ba yaudana amari Manipur State Assembly ya ya ba yaudana nampuda Shillong da Manipur ni thobu kauraga India da pulle haidana asagi kuet piraga bharatta akoi lengak singithiba asina khwai gi maru ni horok pamne na kanjara kan thorom si pangthok chabani maru ina hauji akoi pangthok
ꯄꯥꯡꯊꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 3 ꯍꯥꯏꯕꯗꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤꯅ ꯁꯦꯞꯇꯦꯝꯕꯔ ꯇꯥꯡ 3 ꯐꯥꯎꯕꯗ ꯊꯥ 4 ꯁꯨꯈ꯭ꯔꯕ ꯑꯁꯤꯒꯨꯝꯕ ꯏꯍꯧ ꯑꯁꯤꯒ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 12 ꯃꯅꯤꯄꯨꯔꯕꯨ ꯏꯟꯗꯤꯌꯥꯗ ꯅꯝꯂꯧ ꯂꯧꯁꯤꯟꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯣꯚꯔꯦꯟꯇꯤꯕꯨ ꯏꯟꯗꯤꯌꯥꯅ ꯄꯥꯏꯁꯤꯟꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯔꯛ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯃꯝꯕ ꯁꯦꯞꯇꯦꯝꯕꯔ ꯍꯥꯏꯗꯨꯅ ꯃꯤꯡꯊꯣꯟꯖꯔꯒ ꯄꯥꯡꯊꯣꯛꯄꯒꯤ ꯉꯁꯤ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯔꯥꯏꯠ ꯄꯤꯒꯗꯕꯅꯤ ꯁꯦꯀꯦꯟ ꯀ꯭ꯂꯥꯁ ꯁꯤꯇꯤꯖꯦꯟ ꯑꯣꯏꯅ ꯇ꯭ꯔꯤꯠ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯇꯤꯟꯈꯤꯕ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯍꯩꯔꯣꯛꯇ ꯕ꯭ꯂꯦꯛ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤꯕꯗ ꯃꯤꯌꯥꯝ ꯄꯨꯟꯅ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ ꯉꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯔꯣꯛ ꯄꯥꯔꯠ 2ꯒꯤ ꯀꯣꯞ ꯅꯤꯡꯊꯧ ꯂꯥꯏꯕꯨꯡꯗ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯕꯨ ꯂꯧꯁꯤꯟꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯑꯃꯨꯕ ꯅꯨꯃꯤꯠ ꯍꯥꯏꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ matam asigi manungda manipurgi hausik leiriba ngamkhai amade merger tawdringai matamda laikiba status adu kaihandana irang asi loishindaba tarabadi manipur miyamna pre merger political status demand tawragani hari Kumza listing amaga chamapan ni fumapan gi September 18 da Manipur gi Maharaja Buddha Chandrabu Silong da kauraga India government na nampuda merger agreement sign tawhankiba numit adubo Thobal district ki Khangabok apunba nupi lufna Safi Lanfi ki Fizol setuna Black Day gi tharam pangthokre observation asigi sarukama oina maira paibi ima ibel singna National Highway number 102 gi Khangabok High School mapada lambi thingduna khongjang sangsinki khongjang aduda saruk yakibi Khangabok maira paibi apunba lufki president Moirangten Tombina hai India na Manipur bu namduna laushin kiba numit adubu yaning daba fongdoktuna lambi thingbagi khongjang sangsilibani hauzik Manipur da thokliba irang asi India government na athubada loishin biduna miyamgi mahausa ki punsi adu amuk hanjal hanbiu haina magna makha tana India lengak amadi Manipur lengak ki puning chingsilakle India na Manipur si namna na lauhi banu bitu bu akoi yaning de na ngasigi bansi tagjabani koi India na Manipur si namna uloksin gire aduna hujik lan si dasu India na akoi sokhan biriba maibel phagriba isa sing kuna makpu akoi na wahalli si India sarkar na ni akoi masi yaning de haiduna ngasi akoi ban tagjabani athuba matamda akoi gi Santi Purokpiyo haiduna akoi gi pediyagi thongda akoi na ngasi haijari Ngarang akaknaba pau ama fangbadagi Sangaithel da thiva humbagi thabak chathabada yamlaba khutlai sing fagatkre report amagi matung ina Patsoi police station ki combined team amadi Imphal West ki commando amasung Sangaithel gi operation team amadi mafam aduda leiba Gorkha rifles ki troops singa loinina Sangaithel gi manak nakna leiba khul sing amadi chingya nakna leiba longa koiring da operation chathabada yamlaba khutlai sing asi fagatpa ngamkhibani hari fagatlaba khutlai sing adudi where yawba GI5 pumpy gun ani single bore barrel gun ama round 50 rom kapa yaba nomai maru tarani thoi motor cell mari amadi electric wire sing ni hari panba yai hokiba numit kharani asida yamlaba khutlai sing tongan tongan ma tampaki mafam singdagi search operation kaya sathaduna fagat pangam kre adum oinamak chingil lamdadi operation chathaduna khutlai fagatpagi chang Tamgi mafam singa yengnabada nemki adum oinamak chingi mafam singdakisu khulai kaya luttobagi wathok leikrabani manadaba mijeng ama yengbagi maongda leiriba asina miyamda khoirang khoisaunaba kaya thokhale Haukiba May ahumdagi hauzik faba kuki militant singda Manipurgi micham miyangi yummai thaba mara leizadraba miyoi kayagi punsi noma kangdana nomai bom kapsinduna harpa tawrakpa amadi nupi singda ot neibata natana maitei nupi kayagi nupi oibigi izat temsing narakpa amadi maitei gi maru oiba laisang kaya thugai yen khaibagi thabak lepa leitana chathari haina Sri Krishna Classical Yoga Group of India na khotyek piduna thadrokpa cherol amana haire cherol asina makha taraduna hai kuki militant singda landarakpa asida khungakjaba thorakiba mara leizadraba miyoi manga Manipur police ki team amana fazan kibadu athuba matamda thadoraknaba Director General of Police DGP amadi Home Department na sinbiyu haina appeal torakle karigumba fazan kiba miyoi sing thadoraktaba tarabadi maduda tholakpa afafadagi tekjak Manipur gi Chief Minister N Birena pugadabani loinena Sri Krishna Classical Yoga Group of India New Delhi na sinduna India pumbagi oiba apunba khongjang ama changsinnaba sem sabasu loire hari khongjang asida Delhi da leiriba Hindu Naga Muslim, Nepali, Tamil, Punjabi ki miyoi singna angama mating pangbinaba cherol asina fongdorakle Maitei irol iyak loina silol apunba Milal kanglei pakna sinduna chei khudigi leptana chatharakpa lamdam asigi mahairoi singda mahaigi thak
1 10 फाउबद तमलिबा महिरोय सिंगे अइबा चांगदमनबा अमा लाक्लिबा सेप्टेम्बर 12 दा पांगथोकनबा सेम सारिबा असिदा अयत अपन अमदि खुदकी ओइबा अथिंगबा अमता पिबिदनबा मिलालगी माइकेदगी मियाम अमदि लुपसिंगदा अपील तौरक्ले मालेमदा खुंदारिबा मैतै सिंगी मरकता थोइदोक हेंदोकना मणिपुरी लोन लिटरेचर कल्चर बु योखलिबा सिंग माइरोय सिंगबु लमजिंग लमताक पिरिबा ओजा सिंग अमदि मियोइबा खुनाइगी दमक याइफनबा हिरम कयादा थबक तौरिबा सकनाइरबा मियोइ अममम खनगतुना खेत्रिमयुम याइमा फाउंडेशन जय खुदिंगी खेत्रिमयुम याइमा एंड थंबाल इंटरनेशनल लाइफटाइम अचीवमेंट अवार्ड पीदुना इकाई खुमनबु उत्पा हौरगनी हाइना फाउंडेशन की प्रेसिडेंट खेत्रिमयुम सुबदनी न फोंदोखरे वाफम असिंगसी फाउंडेशन असिना सिंदुना क्वाकैथेल मोइरांगपुरे लेकाई इम्फाल द लेबा फाउंडेशन असगी मयाई संगलेंदा पांगथोकिबा खेत्रिमयुम याइमा लेखिदबगी कुनिपान 28 डेट एनिवर्सरी सुबा निंगसिंग थौरमगा मरी लेना थौरमगी नुंगी ओइबा वारोल थमलदुना खेत्रिमयुम सुबदनी न फोंदोकिबने थौरम अदुदा मणिपुर स्टेट सोशल वेलफेयर बोर्ड के हानगी चेयरपर्सन आर.के. नयन सना देवीना अथोइबा मिथुंगलेन फाउंडेशन असगी लीगल एडवाइजर हानगी डायरेक्टर ऑफ प्रोसिक्यूशन nganगum तेज कुमार ना थौरम मपु ओइना सरुयाकी विष्णुपुर हायर सेकेंडरी स्कूल की हानगी प्रिंसिपल वहेंगबम हेमावती अमदे सोशल एंड कल्चरल एक्टिविस्ट लोइतोंगबम ब्रजमोहन सिंह अनिना अखनबा मिथुंगलेन सिंह ओइना सरुयाकी खेत्रिमयुम यामगी पुंसी अमदि थबक हाइबे हिरम असिदा ओरिएंटल कॉलेज इम्फाल की हानगी एसोसिएट प्रोफेसर गुरुमयुम इवेमहल देवीना वांगांकी लेखिद्रबा खेत्रिमयुम याइमा अमदि थंबाल अनिगी फोटो दा हिकत लेकत तमदुना इकाई खुमनबा उतकी लोइना लंगदम सिगी सकनाइरबा अइबा अइबी सिंह डॉक्टर थोक्सम इवो हनबे डॉक्टर लमाबम गोजेंद्रो अमदि इवो तोंबी खुमन चादा फाउंडेशन की माइकेदगी सेल यावना अचंबा खुदोल तमदुना इकाई खुमनबसु उतकी थौरमगी मनुंग चन्ना लेवाक निंगबदा युमफम ओइबा सैरेंग सैदिनबगी थौरम अमसु असै लुफ की प्रेसिडेंट दिलीफ मयंग बमना सैदिन मपु ओजना पांगथोके सैरेंग सैदिनबा अदुदा पुन्ना अइबा अइबी कुनलोमना सरुयाके सुबदनीना मखाताना हाई फाउंडेशन असिना मणिपुर की अइबा अइबी सिंगबो पुंगनिंग थगटपा ओइना वारी मचा नोवेल अमदी पुंसी वारी की लाइक सिंग जय खुदिगी फाउंडेशन अचंबा सेनफम पुथोक्तुना फोंगनबगी थौरांग तौबा हौरे मणिपुर की नुपा अइबा सिंग खक्तना मैन्युस्क्रिप्ट सिंग थाजिलक नुपी अइबे सिंग स्क्रिप्ट अमदा हौजिक फावगी ओइना थाजिलक्ट्रे नुपी अइबे सिंग नसु स्क्रिप्ट सिंग थाजिलक पापामे मा की अपोकपगी मिंगदा सेमगटपा फाउंडेशन असिना एजुकेशन यावना अतै हिरम कयादा थबक थौरम सिंग पांगथोकनबसु थौरांग तौरी हाइके अदुगा अमना नहामो लौथोखिबदना अयहांना लाइक फोंगा ngamdaba सिंग हैदि खरा लाइक फोंगदा ngamjadaba पेसा खर पाइजदaba कांगुसिना लाइक फोंगे एन हाइरगदि मदु वारि मसादा नोवेलदा पुंसी वारिदा अंदोकदा मसी लाइक फोंगनबगी थौरांग तौरदनी अन मसी हंदकी बर्थ एनिवर्सरी से नंगनबा फोंगदौरिबने फाउंडेशन असगी सेक्रेटरी राकेश नरेमना हाई फाउंडेशन असि कुमजा लिस्टिंगनी कुनिथोइदा लिंखतखिबनी फाउंडेशन असिना चहीगी थौरम ओइना लेखिद्रबा एजुकेशनिस्ट ओजा खेत्रिमयुम याइमगी मपोक नुमित अमदि लेखिदबगी नुमित निंगसिंग थौरम पांगथोक्तुना लाक्ले कुमजा लिस्टिंग अमका चमापन सुबना मंगादा पोखिबा ओजा असि कुमजा लिस्टिंग अमका चमापन मरिफुदरा मंगादा लेखिदबनी जय मरिफुदरा हिंगलमदुना हौरकलिबा महिरोय कयाबो लमजिंग लंगतापिरंगबा ओजा असिना अंगांग सिंग महि मसिंग ताकपि तंबीबा मतमदा महिरोय सिंगबु सुंफु फुदना अचुंबा लंबीदा लमजिंग बिरंबा तांगलबा ओजा अमनी ओजा याइमगी पुंसी अमदी थबकी मरमदा खंबी उबी हौबा सिंग इथोकलगा फाउंडेशन दा खुदसिन नरकलबदी लाइक ओइना फाउंडेशन ना फोंकनी हाइके कुनमाथोय शुबा वर्ल्ड सुसाइड प्रिवेंशन डे की थौरम अमंगारांग डिस्ट्रिक्ट मेंटल हेल्थ प्रोग्राम अमदी डिस्ट्रिक्ट हेल्थ सोसाइटी कक्चिंग नसिंदुना कक्सिंग खुनो गवर्नमेंट हाई स्कूल दा पांगथोकरे थौरम अदुदा डिस्ट्रिक्ट हेल्थ सोसाइटी की डिस्ट्रिक्ट मिशन डायरेक्टर डॉक्टर टी.एच. राजन सिंह कक्सिंग खुनो गवर्नमेंट हाई स्कूल की प्रिंसिपल चिंगाखम लंदोनी देवी डीएनओ डॉक्टर के.एच. कोपेश्वर सिंह मियोय सिंहसु सरुयाकी थौरम अदुदा डॉक्टर सुशील कुमार ना की नोट एड्रेस पीरदुना लमदम असगी नहा अमदी भाईरोय सिंह सुसाइड तौबा हंता हनबा अचौबा थौदांग कया लौरी हाइना फोंदोके मागना हौगलकलिबा नहा अमदी महिरोय सिंगना मखोय मखोयगी लेकाय सिंगदा सुसाइड का मरी लेनबा थौरम कया पांगथोक्तुना अवेयरनेस पिहन्निंगबगी अपामबसु फोंदोके महिरोय यावना ओजा अमदी नन टीचिंग स्टाफ चामरमना सरुयाकीबा थौरमगी सरुगमा ओइना क्विज कॉम्पिटिशन अमसु पांगथोक्तुना मकोक मथंग तारकलबा महिरोय सिंगदा मनामथुमसु येंथोके अरोबेदा मरोयबा पाव अमोहने पिजरी
पुलिस फाजन खिबा खुन ngakpa manga thadorok u haiduna manipur tampagi police station khudingmakta mioi lising lising nak ekhoi busu fabiro haiduna thomjin kre police ta tear gas cell mok bomb kaptuna tankhaina ba hona bada mioi 35 hena sokle Rapid Action Force ki kangbuna numidang da wada yum da sangduna tear gas cell kapsen kre nupi sing furamle Langol da Central Security Force singna numidang da mai mutat halle nupi angang sing mapan thokpa kinare Security Force lokthok pikro haina lenga ki puning chingsilakle North East window da sandok sari banimidang gi pawmatang asida loizare yeng tabri bas tingbu amuka hanna chan maibamna khurumjari